ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯈ꯭ꯋꯥꯡ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯅꯥꯀꯜꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯝꯂꯤꯕ ꯏꯕꯦꯁꯇꯥꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯇꯞꯐꯤꯡ ꯊꯣꯛꯂꯛꯏ ꯄꯣꯠꯌꯣꯝ ꯑꯃꯒ꯫ ꯍꯩꯃꯥ ꯇꯕꯣꯄꯤꯌꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯣꯠꯌꯣꯝ ꯑꯃꯒ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯕꯨ ꯀꯔꯤꯅꯣꯏꯃꯤ? ꯏꯅꯦ ꯏꯕꯦꯁꯥ, ꯑꯩꯈꯣꯏ ꯂꯩꯔꯥꯡꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯦ ꯂꯩꯔꯥꯡꯍꯣꯏꯗ ꯆꯠꯄ ꯑꯣꯏꯔꯁꯨ ꯄꯨꯔꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯂꯩꯔꯥꯡꯍꯣꯏꯗ ꯄꯤꯕ ꯆꯠꯄꯗꯤ ꯃꯥꯟꯗꯦꯀꯣ꯫ ꯏꯅꯦ ꯏꯕꯦꯁꯥ, ꯏꯃꯥ ꯇꯥꯗꯦ꯫ ꯏꯃꯥ ꯇꯥꯗꯦꯀꯣ꯫ ꯏꯃꯥ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯒ ꯉꯥꯡꯅꯕ ꯇꯟꯖꯩ꯫ ꯀꯔꯤꯅꯣ ꯄꯨꯔꯤꯕꯗꯨꯕꯣ? ꯇꯕꯣꯄꯤ ꯃꯃꯥꯅ ꯍꯦꯛ ꯍꯪꯂꯛꯄ ꯑꯣꯏꯕꯅ ꯇꯞꯂꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯃꯥ ꯃꯤꯗ ꯄꯤꯗꯣꯏꯅꯤ, ꯑꯩ ꯈꯔ ꯀꯨꯏꯔꯛꯀꯅꯤ, ꯆꯠꯂꯦꯀꯣ ꯏꯃꯥ꯫ ꯂꯩꯃ ꯃꯁꯥꯅ ꯆꯠꯈ꯭ꯔꯤꯗꯨ ꯌꯦꯡꯅ ꯁꯣꯜꯍꯧꯔꯤ꯫ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯆꯥꯁꯦ, ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ, ꯇꯥꯡꯅ ꯄꯣꯛꯏ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗꯤ ꯍꯦꯛ ꯃꯁꯤ ꯈꯔ ꯀꯦꯊꯣꯛꯆꯩ, ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯖꯩꯗꯣ꯫ ꯏꯅꯝꯃ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯕꯣꯄꯤ ꯑꯁꯤ ꯌꯥꯝ ꯐꯈ꯭ꯔꯦꯗ, ꯅꯨꯡꯁꯤꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯁꯦ ꯑꯩꯗꯤꯅꯦ ꯇꯥꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯈꯪꯗ꯭ꯔꯤ ꯏꯕꯦꯁꯥ, ꯃꯥꯅ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ? ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯗ꯫ ꯃꯥꯅꯅꯦ ꯐꯃꯟꯕꯁꯤꯗ, ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯐꯃꯟꯕꯁꯤꯗꯅꯦꯃꯤ꯫ ꯏꯅꯝꯃ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯣ꯫ ꯇꯧꯔꯝꯂꯤꯕ ꯃꯊꯧꯁꯤꯡꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ꯫ ꯑꯁ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ, ꯀꯩꯅꯣ ꯅꯪꯕꯣ? ꯈꯔ ꯈꯖꯤꯛ ꯄꯨꯔꯛꯄ ꯌꯥꯕꯁꯤꯗ ꯃꯌꯥꯝ ꯑꯃ, ꯅꯌꯨꯝꯗꯨꯗꯕꯨ ꯀꯩꯀꯩ ꯂꯩꯍꯧꯔꯤꯒꯦ? ꯀꯩꯝ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯔꯩꯕ ꯂꯣꯏꯅ ꯍꯦꯛ ꯄꯨꯔꯕ ꯃꯥꯜꯂꯦꯕ ꯅꯪ ꯑꯃ꯫ ꯂꯩꯔꯥꯡ ꯆꯕꯦꯡ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯪ ꯑꯃꯁꯨ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ꯫ ꯏꯃꯥꯒ ꯏꯅꯦ ꯏꯕꯦꯆꯥꯒꯅ ꯏꯪꯈꯣꯜꯗ ꯃꯔꯥꯡ ꯀꯥꯏꯅ ꯏꯟꯁꯥꯡ ꯊꯥꯏꯀꯣ, ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯂꯣꯏꯅ ꯁꯨꯅ꯫ ꯑꯗꯣ ꯋꯥꯔꯦ ꯏꯇꯣꯝꯇꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯄꯨꯕꯗ, ꯅꯪ ꯈꯔ ꯄꯥꯏꯔꯨꯑꯣꯕ꯫ ꯉꯥꯏꯈꯣꯅꯦ ꯇꯕꯣꯄꯤ, ꯅꯪꯒꯤꯁꯤꯕꯨ ꯀꯩꯀꯩ ꯏꯟꯁꯥꯡꯅꯣ? ꯌꯦꯟꯗꯦꯝ, ꯑꯗꯩꯗꯤ ꯃꯥꯏꯔꯦꯟ, ꯍꯋꯥꯏ ꯑꯁꯥꯡꯕꯤ, ꯃꯣꯔꯣꯛ, ꯃꯔꯣꯏ꯫ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯅ? ꯀꯩꯅꯣ ꯄꯥꯟꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ? ꯌꯨꯝꯗꯩ ꯅꯠꯇ꯭ꯔꯗꯤ ꯁꯤꯕꯨ ꯑꯩꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯨꯁꯨ ꯍꯥꯏꯔꯣ? ꯉꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯉꯥꯁꯤꯅ ꯂꯧꯕꯨꯛꯇꯩꯔꯥ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩꯅꯤ꯫ ꯌꯥꯔꯦ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯨꯔꯅꯨ, ꯆꯠꯁꯤ, ꯃꯤ ꯂꯥꯛꯑꯝꯃꯅꯤꯕ꯫ ꯑꯩꯕꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯥꯟꯖꯅ ꯉꯥꯏ ꯂꯩꯔꯝꯃꯅꯤ꯫ ꯏꯃꯥꯏ ꯀꯔꯤꯅꯦꯒꯦ ꯃꯥꯟꯖ ꯀꯥꯏꯅ? ꯕꯦꯝꯃ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤꯀꯣ꯫ ꯑꯣ ꯃꯥꯟꯖ ꯍꯥꯏꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯝꯄꯥꯛ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯞꯇꯛ ꯎꯔꯛꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯂꯩꯔꯥꯡ, ꯀꯩꯅꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯇꯞꯅ ꯆꯪꯁꯤꯟꯈꯤ꯫ ꯄꯔꯤ, ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯗꯣꯏꯅꯣ? ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯅꯉꯥꯏꯈꯠꯂꯛꯏꯁꯦ꯫ ꯄꯨꯡ 3ꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯤ, ꯂꯥꯛꯑꯅꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯁꯦ꯫ ꯅꯪꯕꯨ ꯌꯨꯝꯗ ꯀꯩ ꯊꯕꯛ ꯂꯩꯍꯧꯒꯦ? ꯊꯕꯛꯀꯤ ꯋꯥꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯑꯣ ꯂꯥꯛꯑꯦ, ꯌꯥꯝ ꯋꯥꯅꯕ ꯉꯥꯏꯔꯝꯃꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯅꯤꯗꯤ꯫ ꯊꯥ ꯄꯥꯔꯤ ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯀꯩꯅꯣ ꯇꯕꯣꯄꯤ? ꯂꯧꯗ ꯂꯧꯁꯤꯜꯂꯣ ꯍꯥꯟꯅ꯫ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯁꯤ ꯄꯤꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯏꯀꯥꯏ ꯇꯧꯕꯅꯤ꯫ ꯑꯩꯅꯗꯤ ꯀꯩꯁꯨ ꯄꯤꯗꯦ ꯅꯪꯉꯣꯟꯗ꯫ ꯅꯥꯇꯣꯝꯇꯒꯤ ꯅꯠꯇꯦ, ꯏꯕꯨꯡ ꯃꯅꯤꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯆꯟꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯧꯀꯣ꯫ ꯂꯩꯔꯥꯡꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯗꯅ꯫ ꯁꯥꯅꯤ ꯄꯥꯔꯤꯅ꯫ ꯇꯕꯣꯄꯤ ꯀꯩꯅꯣ? ꯑꯁ ꯕꯤꯠꯇꯤ, ꯀꯩꯅꯣ ꯅꯪꯕꯨ ꯅꯣꯡꯇꯁꯨ ꯍꯔꯥꯎ ꯈꯨꯝꯃꯣ꯫ ꯍꯩꯃ ꯑꯩꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯤꯕꯁꯤꯗꯤ꯫ ꯈꯨꯝꯃꯤ꯫ ꯇꯥ ꯄꯥꯔꯤ, ꯃꯇꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯪꯒꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯗꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯨꯡꯁꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯕꯨ ꯂꯧꯕꯨꯛꯇ ꯆꯤꯡꯊꯔꯒ ꯉꯥ ꯐꯥꯍꯟꯈꯤꯕꯗꯣ꯫ ꯇꯕꯣꯄꯤ ꯈꯪꯅꯣꯛꯅꯣ꯫ ꯉꯥꯏꯈꯣ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯊꯧꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯪꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯏꯕꯨꯡ ꯃꯅꯤꯒ ꯅꯪꯒ ꯑꯗꯨꯝ ꯇꯥ ꯆꯦꯜꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯃꯤꯅꯒ ꯇꯥꯟꯅꯩꯔꯩꯔꯕ? ꯄꯔꯤ ꯂꯨꯈꯝꯒꯤ ꯆꯝꯗꯨ ꯃꯈꯨꯠ ꯌꯦꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯁꯨꯛꯂꯞ ꯇꯧꯅ ꯅꯣꯛꯏ꯫
ꯏꯀꯥꯏꯕꯒꯨꯝ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯤ, ꯏꯄꯨ ꯇꯣꯃꯥꯜꯍꯣꯏꯒꯤ ꯃꯅꯤꯡꯗ ꯆꯨ ꯃꯌꯥꯝ ꯍꯧꯕꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ? ꯆꯥꯅꯤꯡꯉꯤ, ꯊꯥꯡꯁꯨ ꯄꯥꯏꯔꯤ, ꯑꯃ ꯌꯥꯜꯂ ꯆꯥꯔꯨꯁꯤ ꯂꯥꯎ꯫ ꯉꯁꯥꯏꯗꯒꯤ ꯆꯤꯟꯁꯦ ꯀꯩꯅꯣꯝ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ, ꯇꯥꯟ ꯆꯥꯔꯤꯕꯣ, ꯆꯠ ꯂꯥꯎ꯫ ꯉꯥꯏꯈꯣꯗ, ꯏꯄꯨ ꯇꯣꯃꯥꯟꯗꯣ ꯁꯥꯊꯤꯕꯅꯤ, ꯑꯃꯨꯛ ꯐꯨꯔꯛꯇꯅ ꯑꯩ ꯉꯝꯃꯔꯣꯏꯀꯣ꯫ ꯑꯄꯪ, ꯐꯨꯅꯕ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯆꯥꯅꯕ ꯆꯠꯁꯦ ꯍꯥꯏꯕꯅꯤ꯫ ꯂꯩꯍꯧꯈꯤꯗ꯭ꯔ ꯅꯪ, ꯑꯩ ꯆꯠꯂꯦ꯫ ꯉꯥꯏꯈꯣꯍꯦ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯤ ꯇꯣꯃꯥꯜꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯂꯛꯏ꯫ ꯁꯨ ꯃꯇꯥꯡ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯀꯛ ꯌꯥꯜꯂꯤ꯫ ꯃꯈꯣꯜ ꯑꯗꯨꯗ ꯁꯣꯝꯗ ꯏꯪꯈꯣꯜ ꯁꯨꯔꯤ ꯍꯥꯏꯒꯠꯂꯝꯕ ꯇꯣꯃꯥꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯍꯩ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯑꯁ, ꯄꯔꯤ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯆꯦꯜꯂꯦ꯫ ꯉꯥꯏꯈꯣ ꯀꯩꯅꯣ, ꯍꯨꯔꯥꯟꯕ ꯃꯤꯐꯠꯇ ꯄꯨꯟꯅ ꯆꯦꯟꯁꯤ ꯃꯤ ꯅꯪ꯫ ꯍꯣꯏꯃ, ꯑꯁ ꯇꯣꯃꯥꯁ ꯇꯥꯟꯅꯔꯛꯑꯦꯅꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅ ꯍꯦꯛ ꯆꯦꯜꯂꯛꯈ꯭ꯔꯦꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯑꯅꯤꯗꯣ꯫ ꯃꯅꯤ, ꯅꯪ ꯁꯤꯅꯤꯍꯦ ꯅꯪ꯫ ꯑꯩꯅꯔꯣ ꯁꯤꯕꯣ? ꯏꯄꯨ ꯇꯣꯃꯥꯅ ꯇꯥꯟꯅꯔꯛꯑꯦ, ꯐꯨꯔꯗꯤ ꯆꯦꯟꯕꯅꯤ ꯀꯩꯅꯣ꯫ ꯅꯪ ꯐꯔꯣꯏꯗꯧꯔꯤ ꯃꯤꯅꯤ ꯅꯪ꯫ ꯇꯤꯟꯅꯔꯒ ꯀꯔꯤ ꯍꯧ ꯊꯥꯗꯅ ꯅꯇꯣꯝ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ? ꯃꯅꯤ ꯄꯥꯔꯤꯅ ꯁꯥꯎꯕꯗꯨ ꯎꯔꯒ ꯍꯦꯛ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅ ꯄꯔꯤ, ꯏꯄꯨ ꯇꯣꯃꯥꯟ ꯇꯥꯟꯅꯔꯛꯑꯦ, ꯆꯦꯜꯂꯣ꯫ ꯄꯥꯔꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯑꯍꯣꯏ ꯃꯥ, ꯀꯩꯅꯣ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯈꯣꯡꯕꯥꯟꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯌꯥꯝꯁꯤꯒ ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯔꯥꯒꯤ ꯍꯟꯈꯩ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯥꯔꯒ ꯀꯩꯅꯣꯕ? ꯃꯁꯤ ꯏ ꯀꯔꯛ ꯇꯧꯔꯤꯗ ꯑꯩ꯫ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯉꯝꯖꯕ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯏꯁꯧ ꯂꯥꯡꯊꯔꯛꯏ ꯇꯥꯊꯤ ꯆꯩꯗꯨꯅ꯫ ꯍꯦ, ꯋꯥꯔꯛꯇ ꯃꯆꯥ! ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯃꯤꯅ ꯋꯥꯅ ꯐꯥꯖꯕ ꯉꯥꯁꯦ ꯂꯣꯏꯅ ꯈꯣꯡꯕꯥꯟꯁꯤ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯕ? ꯂꯥꯎ, ꯆꯤꯡꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯒꯗꯧꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯝꯇ ꯐꯥꯔꯣ ꯂꯥꯎ꯫ ꯍꯦꯛ ꯐꯥꯗ꯭ꯔꯕ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯇꯨꯔꯦꯟ ꯊꯥꯗꯗꯧꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨꯒ ꯁꯣꯝꯗ ꯄꯥꯔꯤ ꯅꯣꯛꯅꯤꯡꯂꯦ꯫ ꯃꯔꯥ ꯂꯩꯔꯨꯕꯒꯨꯝꯁꯨ ꯇꯧ, ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ꯫ ꯍꯦꯛ ꯃꯥꯅ ꯌꯥꯔꯨꯗꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯌꯥꯝ ꯄꯨꯝꯕ ꯆꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯅꯣ ꯐꯥꯗꯣꯏꯁꯦ? ꯐꯥꯔꯒꯦ꯫ ꯃꯅꯤ, ꯂꯥꯎꯍꯦ, ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯇꯥꯔꯤ ꯑꯩꯁꯦ꯫ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ, ꯂꯥꯎ, ꯀꯥꯟꯅꯔꯣꯏ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯑꯇꯣꯞꯄ ꯗꯁꯥꯅꯤ, ꯑꯩꯗꯤ ꯀꯟꯈ꯭ꯔꯦ ꯊꯣꯛꯅꯁꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, ꯅꯃꯤꯡꯗꯣ ꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ, ꯑꯁꯣꯝꯒꯤ ꯂꯧꯕꯨꯛꯁꯦ ꯑꯩꯈꯣꯏꯒꯤꯅꯤ, ꯑꯁꯤꯗꯒꯤ ꯐꯥꯎ꯫ ꯑꯗꯨꯒꯅꯦ, ꯁꯤꯒꯤ ꯈꯣꯡꯕꯥꯟ ꯃꯆꯥꯁꯦ ꯑꯁꯤ ꯏꯁꯤꯠꯂꯒ ꯉꯥꯁꯤꯡ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯂꯣꯏꯅ ꯐꯥꯗꯧꯅꯤ꯫ ꯍꯤꯔ ꯏꯕꯦꯝꯃ, ꯏꯆꯜ ꯍꯥꯏꯗꯣꯏꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ? ꯇꯨꯔꯦꯜ ꯃꯆꯥꯒꯨꯝꯅ ꯆꯦꯜꯂꯤꯕꯁꯤꯗꯒꯤ ꯀꯃꯥꯏꯅ ꯉꯥ ꯐꯥꯔꯨꯅꯤꯒꯦ? ꯂꯧꯕꯨꯛꯇꯒꯤ ꯐꯥꯎ ꯍꯥꯏꯕꯗꯨꯕꯨꯗꯤ ꯐꯥꯖꯒꯦ ꯅꯕꯨꯡꯈꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯩꯔꯥꯡꯅ, ꯇꯕꯣꯄꯤ ꯌꯥꯔꯤꯕ ꯀꯩꯅꯣ ꯅꯪꯕꯣ? ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ, ꯃꯤ ꯐꯠꯇ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯦ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯉꯥ ꯌꯣꯋꯥꯕꯨ ꯀꯩꯅꯣ, ꯌꯨꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯗꯨꯗꯤ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯉꯥ ꯅꯠꯇꯦ, ꯆꯠꯁꯤꯁꯦ꯫ ꯌꯥꯔꯣꯏ, ꯑꯗꯨꯗ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯥꯡꯈꯤꯕ ꯉꯥꯗꯣ ꯁꯤꯡꯗ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯣꯏ ꯑꯐꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯏꯄꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯐꯨꯍꯟꯒꯦ ꯂꯝ ꯍꯦꯜꯂꯗꯤ꯫ ꯋꯥꯍꯩꯁꯤꯗ ꯈꯪꯀꯤ ꯄꯥꯔꯤ ꯃꯅꯤ ꯂꯧꯕꯨꯛꯇ ꯆꯕꯨꯛ ꯀꯨꯝꯊꯈꯤ꯫ ꯁꯥꯊꯤꯔꯞ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯃꯗꯤ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯈ꯭ꯔꯦ꯫ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯗꯅ ꯇꯧꯔꯤ ꯃꯇꯧ ꯑꯁꯤ ꯄꯥꯔꯤ ꯅꯣꯛꯃꯤ ꯉꯥ ꯐꯥꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯊꯣꯡꯂꯥꯏ ꯆꯥꯗꯕꯗꯣ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯁꯤꯅ ꯈꯔ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯇꯧꯅ, ꯑꯣ ꯏꯆꯜ, ꯉꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯔ ꯄꯨꯈꯤꯒꯦ, ꯈꯔ ꯌꯥꯝ ꯐꯥꯔꯛꯀꯦ꯫ ꯅꯈꯣꯏ ꯂꯧꯕꯨꯛꯁꯦ ꯉꯥ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯈꯤꯕꯗ ꯏꯆꯟꯗꯒꯤ ꯄꯥꯈꯣꯡ ꯑꯃꯁꯨ ꯇꯥꯈꯤꯕ ꯄꯥꯝꯃꯤꯀꯣ꯫ ꯁꯣꯝꯗ ꯅꯠꯇ꯭ꯔꯗꯤ ꯑꯍꯤꯡ ꯆꯔꯥ ꯍꯦꯟꯗꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥ ꯐꯥꯔꯤꯔꯥ ꯏꯆꯟꯕꯨ ꯌꯦꯡꯂꯤꯔꯥ? ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯨꯕ ꯑꯩꯗꯤ ꯃꯥꯒꯤ ꯆꯨꯔꯣꯟ ꯃꯌꯥꯝꯁꯤꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗꯣ꯫ ꯇꯧꯔꯕꯅꯤ ꯍꯦ ꯅꯕꯨꯡꯗꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯀꯪꯐꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯤꯗꯨ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯏꯀꯥꯏꯅ꯫ ꯀꯩꯅꯣ ꯃꯅꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯑꯩꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯁꯣꯝꯗ ꯇꯕꯣꯄꯤ ꯃꯈꯖꯥꯏ ꯉꯥꯡꯁꯤꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩ꯫ ꯇꯥ ꯄꯥꯔꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯡꯁꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯟꯗꯨꯅ ꯂꯩꯔꯨꯔꯕꯅꯣ? ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯄꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯇꯕꯣꯄꯤꯗꯤ ꯌꯦꯡꯂꯒ, ꯀꯧꯈꯤꯕ꯭ꯔꯣ? ꯉꯁꯥꯏꯗꯩꯅꯦ, ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯑꯩ ꯆꯠꯂꯒꯦ, ꯅꯣꯏꯁꯨ ꯍꯟꯈ꯭ꯔꯣ꯫ ꯁꯦ, ꯏꯟꯁꯥꯡꯁꯤꯡꯁꯦ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯒ ꯍꯥꯎꯅ ꯆꯥꯎ꯫ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ? ꯌꯥꯗ꯭ꯔꯦ, ꯂꯩꯊꯕ꯫ ꯌꯨꯝꯗ ꯄꯥꯕ ꯍꯜꯂꯝꯃꯗꯤ ꯑꯩ ꯁꯣꯏꯔꯣꯏꯌꯦ, ꯂꯤꯆꯩ ꯆꯥꯕ꯫ ꯍꯣꯏ, ꯑꯗꯣ ꯍꯥꯏꯕ ꯅꯪꯗꯦ ꯂꯩꯔꯥꯡꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦ, ꯌꯨꯝꯗ ꯍꯜꯂꯣ, ꯆꯠꯂꯦ꯫
ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ ꯂꯩꯔꯥꯡꯅ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯕꯣꯛꯄꯤꯁꯨ ꯃꯇꯣꯝꯇ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯊꯣꯡꯒꯥꯜꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ ꯇꯥꯕꯣꯛꯄꯤ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯄꯔꯦꯡ ꯄꯔꯦꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯏꯕꯣꯍꯜꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯖꯕꯗꯣ ꯏꯄꯥꯒꯤ ꯄꯦꯝꯃ ꯃꯆꯥꯊꯣꯏꯕꯤ ꯂꯥꯎꯅꯤ ꯆꯪꯂꯛ ꯁꯦ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯏꯄꯥꯒꯤ ꯃꯔꯨꯞ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅꯤ ꯄꯥꯕꯨꯡ ꯀꯧꯅꯦ ꯇꯥꯕꯣꯛꯄꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯅꯣꯜꯂꯤ ꯄꯥꯕꯨꯡ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯉꯔꯥꯡ ꯅꯁꯥꯅ ꯍꯦꯛꯆꯔꯨꯕ ꯍꯩꯔꯥ ꯃꯌꯥꯝ ꯂꯩ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯅꯁꯥ ꯁꯦꯝꯖꯔꯛꯀꯦ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯂꯦꯡꯒꯥꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯍꯩ ꯆꯥꯁꯤ ꯌꯥꯏ ꯃꯔꯨꯞ ꯏꯕꯣꯍꯜ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯖꯕ ꯇꯥꯔꯤꯅꯦ ꯑꯩꯗꯤ ꯃꯔꯨꯞ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯂꯩꯖꯕ ꯑꯣꯏꯔꯗꯤ ꯄꯤꯖꯒꯦ ꯀꯩꯗꯧꯒꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯃꯔꯨꯞ ꯏꯆꯜꯂꯤꯕꯦꯝꯃ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯕꯨꯡꯒꯤ ꯌꯨꯝꯗ ꯏꯆꯥ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯏꯕꯣꯍꯜꯒ ꯀꯣꯏꯊꯣꯔꯛꯎ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯁꯤ ꯅꯆꯥ ꯏꯆꯥ ꯃꯁꯛ ꯈꯪꯅꯍꯟꯁꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯇꯥꯗ ꯂꯥꯛꯆꯒꯦ ꯇꯥꯕꯣꯛꯄꯤ ꯍꯩꯔꯥꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯦꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯨ ꯍꯟꯈ꯭ꯔꯦ ꯃꯃꯤꯡꯗꯤ ꯃꯅꯥꯎ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯌꯥꯝꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯈꯪꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯃꯥ ꯁꯅꯥꯔꯩꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯀꯧꯕ ꯀꯥꯁꯦ ꯁꯣꯔ ꯆꯤꯡꯂꯒ ꯀꯧꯔꯛꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯤ ꯑꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥ ꯌꯥꯔꯣꯏꯅꯦ ꯀꯩ ꯋꯥꯅꯣ ꯏꯃꯥꯗꯤ ꯀꯤꯖꯔꯦꯗ ꯑꯇꯩ ꯅꯠꯇꯦ ꯏꯃꯥ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯗ ꯅꯁꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩꯁꯨ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯃꯥꯅ ꯌꯥꯔꯗꯤ ꯀꯔꯤꯅꯣ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯌꯥꯔꯗꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯃꯇꯝ ꯈꯖꯤꯛ ꯅꯄꯥꯕꯨꯡꯅ ꯋꯥ ꯑꯃ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯒꯨꯝ ꯇꯧꯈꯤꯕꯅꯤ ꯐꯖꯅ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯅꯨꯄꯤꯒꯤ ꯅꯠꯇꯦꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄꯩ ꯋꯥꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯕꯨ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯣ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥ ꯁꯦꯜ ꯊꯨꯝ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯆꯥꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯕ ꯅꯄꯥꯕꯨꯡ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯆꯩꯕꯤ ꯉꯥꯡꯕꯤꯅꯤꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯣ ꯍꯌꯦꯡ ꯅꯄꯥꯕꯨꯡꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂ ꯃꯇꯝꯗ ꯅꯪꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯍꯧꯗꯣꯏꯅꯦ ꯄꯥꯝꯖꯗꯦ ꯏꯃꯥ ꯃꯣꯏ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯑꯩ ꯍꯩꯅꯗꯦꯀꯣ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯍꯥꯡꯕ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯖꯔꯨꯒꯦ ꯂꯪꯐꯩ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯄꯥꯔꯤ ꯅꯪꯕꯣ ꯇꯨꯝꯖꯔꯨꯔꯣ ꯆꯠꯂꯣ ꯊꯦꯡꯈꯤꯅꯤꯌꯦ ꯍꯌꯦꯡ ꯌꯥꯍꯧꯕ ꯐꯤꯁꯥ ꯁꯪꯁꯤꯗ ꯁꯨꯝ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯅꯨ ꯆꯠꯂꯣ ꯄꯥꯔꯤ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯊꯣꯏꯅꯣ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯉꯁꯥꯏ ꯃꯈꯩ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯇꯩ ꯑꯉꯥꯎꯕꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯌꯥꯅꯤꯗꯩꯅꯦ ꯑꯩ ꯁꯨꯝ ꯅꯤꯅꯦ ꯂꯣꯏꯕ ꯉꯥꯏꯒꯦ ꯐꯤꯁꯦ ꯁꯤ ꯁꯥꯔꯒ ꯑꯅꯧꯕ ꯑꯃꯃꯨꯛ ꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯗꯣꯏ ꯊꯣꯏꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯗꯅꯤꯅꯦ ꯅꯃꯥꯅ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯊꯣꯏꯅꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯕꯨ ꯍꯪꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯅꯤꯅꯦꯗ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯅꯦ ꯈꯜꯂꯣꯏꯗ ꯅꯤꯅꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯇꯥꯡꯗꯤ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯤꯅꯦꯅ ꯍꯥꯏꯔꯤꯁꯤ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯂꯩꯕꯨ ꯍꯥꯏꯔꯁꯨ ꯂꯩꯇꯦꯕꯨ ꯍꯥꯏꯔꯁу ꯅꯤꯅꯦ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦꯗ ꯑꯣ ꯂꯩꯇꯕ ꯑꯣꯏꯔꯦ ꯁꯅꯥꯔꯩꯗꯤ ꯊꯣꯏꯅꯣ ꯑꯁꯤ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯕꯨꯗꯤ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇꯦ ꯈꯪꯗ꯭ꯔꯤ ꯍꯪꯗ꯭ꯔꯤ ꯑꯃꯨꯛ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒ ꯊꯣꯏꯅꯣꯍꯣꯏꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯈꯦꯟꯅꯩ ꯊꯣꯏꯅꯣꯒꯤ ꯃꯃꯥ ꯊꯕꯥꯗꯤ ꯄꯥꯔꯤꯍꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯑꯣꯏꯅꯤ ꯊꯕꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯔꯛꯄꯅꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯕꯣꯍꯜꯅꯤ ꯌꯨꯝꯗ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯅꯕ ꯅꯨꯄꯥ ꯃꯆꯥ 3 ꯊꯝꯂꯝꯃꯤ ꯃꯗꯨ ꯊꯝꯕ ꯑꯗꯨ ꯇꯥꯕꯣꯄꯤꯅꯗꯤ ꯌꯥꯗꯦ ꯃꯄꯥꯅ ꯌꯥꯗꯕꯒꯤ ꯊꯝꯕꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯏꯅꯍꯟꯗꯦ ꯁꯦꯟꯅꯍꯟꯗꯦ ꯇꯥꯕꯣꯄꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯅ ꯂꯩꯍꯜꯂꯤ ꯇꯥꯕꯣꯄꯤ ꯉꯁꯤꯗꯤ ꯃꯁꯥ ꯅꯥꯟꯅ ꯀꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩꯅ ꯁꯣꯝꯁꯤꯟ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛ ꯂꯩꯔꯥꯡ ꯃꯈꯣꯏ 2 ꯂꯥꯛꯏ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ
ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩꯗꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯗꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯗꯤ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇ ꯈꯪꯖꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯅꯣꯛꯃꯤ ꯇꯕꯣꯛꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯂꯩꯔꯥꯡ ꯇꯥ ꯄꯥꯔꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯁꯦ ꯆꯍꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯕꯨ ꯈꯪꯗꯦꯗ ꯃꯈꯣꯏ ꯏꯃꯥ ꯄꯥꯕ ꯃꯁꯛ ꯈꯪꯍꯟꯗꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯇꯥ ꯄꯥꯔꯤ ꯏꯃꯥ ꯄꯥꯕꯒ ꯃꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯗꯅ ꯏꯁ ꯂꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯨꯔꯗꯤ ꯂꯩꯁꯥꯕꯤ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯦ ꯇꯧ ꯉꯝꯃꯤ ꯍꯥꯏꯅꯈꯤꯗꯧꯅꯤ ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ ꯈꯪꯉꯝꯃꯅꯤꯅꯦ ꯍꯣꯏ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯇꯤꯟꯅꯩꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯁꯣꯏꯗ ꯂꯥꯛꯑꯝꯅꯤ ꯅꯪꯅ ꯈꯪꯗꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯃꯌꯨꯝ ꯆꯠꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯂꯩꯀꯥꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯦꯡꯅꯅꯤꯅ ꯈꯪꯖꯗꯦ ꯑꯩꯈꯣꯏ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯂꯥꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯈꯔꯒ ꯊꯦꯡꯅꯩ ꯍꯩꯃꯥ ꯇꯕꯣꯄꯤ ꯅꯁꯣꯝꯗꯨꯃꯒ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯅꯁꯣꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣꯗꯅ ꯅꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯅꯁꯣꯝꯗꯣ ꯄꯤꯔꯝꯕꯅ ꯐꯅꯤ ꯈꯜꯂꯤꯀꯣ ꯇꯕꯣꯄꯤ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ ꯃꯗꯨꯗ ꯃꯤꯅ ꯎꯁꯤꯠꯇꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯗꯕ ꯇꯕꯣꯄꯤꯅꯤ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯅꯨꯄꯥꯗꯨ ꯖꯣꯔꯣ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯅꯨꯄꯥꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯣꯏꯃ ꯀꯔꯤꯅꯣ ꯅꯨꯄꯤꯅꯤꯅ ꯅꯨꯄꯤ ꯗꯥꯝꯅꯤꯅꯦ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯀꯥꯟꯆꯥꯗ ꯅꯆꯟ ꯂꯛꯅꯅꯤꯡꯂꯕꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯇꯥꯕꯅꯤ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏꯅꯤꯡꯈꯣꯟꯗꯅ ꯅꯆꯣꯡꯒꯤ ꯃꯍꯨꯠ ꯏꯔꯨꯖꯅꯤꯡꯗꯕ ꯁꯦꯡꯗ꯭ꯔꯕ ꯅꯁꯥꯗꯣ ꯅꯕꯤ ꯑꯃꯩꯅ ꯁꯣꯛꯂꯛꯄ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯅꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯀꯣ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯂꯩꯔꯥꯡ ꯋꯥꯟꯊ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯁꯤꯔꯦ ꯀꯩ ꯃꯇꯧꯅ ꯇꯕꯣꯄꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯟꯕ ꯅꯨꯄꯥꯁꯤꯡꯁꯤꯗ ꯏꯕꯨꯡꯉꯣꯏ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯗ ꯅꯪ ꯅꯨꯄꯥꯁꯤꯡꯁꯤ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ ꯐꯖꯅ ꯍꯥ ꯆꯠꯂꯣ ꯃꯇꯨꯡ ꯏꯟꯅꯔꯨꯆꯣꯕ ꯁꯥꯟꯅꯔꯨꯆꯣ ꯋꯥꯔꯤꯗꯨ ꯄꯦꯟꯅ ꯁꯛꯇꯥꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯁꯥꯎꯔꯨꯝ ꯇꯕꯣꯄꯤ ꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯄ ꯆꯠꯈꯤ ꯂꯩꯔꯥꯡꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯉꯁꯥꯏꯗꯒꯤ ꯅꯣꯛꯄ ꯍꯔꯥꯎ ꯇꯧꯔꯝꯂꯕꯁꯨ ꯂꯩꯔꯥꯡꯗꯨ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯃꯇꯧꯗꯨ ꯎꯔꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯂꯩꯔꯥꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯆꯤꯟ ꯊꯤꯅꯨ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤ ꯀꯩꯒꯤꯅꯣ ꯂꯩꯔꯥꯡ ꯅꯪ ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯈꯜꯂꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯇꯕꯣ ꯑꯩꯁꯦ ꯁꯠ ꯍꯥꯏꯌꯨ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯑꯌꯨꯛꯇꯣ ꯉꯁꯤ ꯑꯌꯨꯛ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯅꯣ ꯁꯠ ꯍꯥꯏꯌꯨ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯄꯥꯕꯅ ꯉꯥꯡꯉꯤꯔꯣ ꯏꯃꯥꯅ ꯉꯥꯡꯉꯤꯔꯣ ꯉꯥꯡꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯉꯁꯤ ꯑꯌꯨꯛꯇꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯗ ꯆꯦꯡꯖꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯆꯦꯡ ꯋꯥꯜꯂꯨꯒꯦ ꯏꯃꯥꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯗ ꯄꯥꯕꯅ ꯑꯩꯕꯨ ꯆꯩꯔꯛꯏ ꯏꯃꯥꯕꯨꯁꯨ ꯐꯨꯕꯤ ꯑꯩ ꯂꯩꯅꯤꯡꯕ ꯌꯨꯝꯗꯨꯗ ꯇꯁꯦꯡꯅ ꯇꯕꯣꯄꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕ ꯈꯪꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯂꯩꯕ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯗꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯇꯕꯣꯄꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯂꯩꯔꯥꯡ ꯑꯗꯨ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯨꯕꯒꯤ ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕꯣ ꯏꯃꯥꯕꯨ ꯐꯨꯏ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯣꯏꯅꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯂꯩꯇꯦ ꯄꯤꯌꯨ ꯌꯥꯗꯦ ꯏꯃꯥꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯅ ꯁꯦꯜ ꯄꯤꯔꯛꯄ ꯄꯥꯕꯅ ꯃꯗꯨ ꯃꯨꯟꯈ꯭ꯔꯒ ꯃꯥꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯒ ꯄꯤꯌꯦꯅ ꯏꯃꯥꯕꯨ ꯐꯨꯕꯅꯤ ꯑꯩꯕꯨꯁꯨ ꯌꯨꯝꯗ ꯂꯩꯕꯤꯔꯅꯨꯅ ꯉꯥꯡꯉꯤ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯈꯪꯅꯤꯕ ꯅꯣꯏ ꯄꯥꯕꯗꯣ ꯑꯩꯅ ꯉꯁꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯇꯕꯣꯄꯤ ꯀꯩꯃꯨꯛ ꯇꯧꯗꯣꯏꯅꯣ ꯑꯁ ꯀꯩꯝ ꯇꯧꯕꯤꯔꯅꯨ ꯌꯥꯔꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯁꯨ ꯇꯧꯗꯣꯏ ꯅꯠꯇꯦꯃꯤ ꯅꯪ ꯌꯨꯝ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯆꯠꯂꯣ ꯑꯁ ꯑꯩ ꯄꯥꯈꯠꯂꯤꯀꯣ ꯌꯥꯔꯦ ꯄꯥꯈꯠꯄꯤꯈꯤꯅꯣ ꯑꯝꯇ ꯆꯠꯂꯣꯕ ꯂꯩꯔꯥꯡꯗ ꯌꯨꯝꯗ ꯂꯥꯛꯂꯦ ꯇꯕꯣꯄꯤꯅ ꯏꯅꯦ ꯕꯤꯁꯥ ꯍꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯦꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯅꯦ ꯕꯤꯁꯥ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯧꯈꯤꯒꯦ ꯏꯅꯦ ꯅꯊꯧ ꯇꯧꯖꯍꯧ ꯍꯣꯏ ꯏꯃꯥꯎ ꯍꯥꯎꯅꯦ ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯀꯣꯠꯇ ꯂꯩꯔꯤꯕ ꯐꯧ ꯃꯌꯥꯝꯁꯦ ꯀꯅꯥ ꯆꯥꯅꯕꯅꯣ ꯍꯩꯃ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯆꯥꯅꯕꯅꯣ ꯑꯩꯈꯣꯏ ꯈꯛꯅ ꯆꯥꯕꯗ ꯂꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯁꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯍꯥꯏꯕ ꯏꯁꯦ ꯅꯪꯒꯤꯁꯦ ꯄꯤꯅꯤꯡꯕ ꯃꯤ ꯂꯩꯕ ꯃꯥꯜꯂꯤꯗ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯏꯆꯥꯗꯤ ꯗꯥꯟ ꯇꯧꯕ ꯀꯟꯈ꯭ꯔꯕ ꯏꯆꯥꯅꯤ
ꯀꯅꯥꯕꯨ ꯂꯧꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯜꯂꯤꯕ ꯑꯣ ꯏꯃꯥ ꯄꯥꯕ ꯂꯧꯗꯅ ꯀꯜꯂꯤꯕ ꯍꯥꯏ ꯃꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ ꯏꯃꯥ ꯂꯩꯔꯥꯡ ꯍꯣꯏꯗꯤ ꯂꯧꯁꯨ ꯎꯗꯦ ꯆꯦꯡ ꯋꯥꯜꯂ ꯆꯥꯔꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯁꯨ ꯇꯤꯟꯅꯔꯒ ꯏꯃꯥ ꯑꯩ ꯃꯈꯣꯏꯗ ꯐꯧꯁꯤꯡꯁꯤ ꯄꯤꯒꯦ ꯇꯧꯕꯅꯤ ꯏꯃꯥꯁꯨ ꯈꯜꯂꯝꯃꯤ ꯄꯤꯌꯨ ꯄꯤꯌꯨ ꯌꯥꯏ ꯏꯃꯥꯅ ꯍꯟꯗꯛꯇꯤꯅꯦ ꯅꯄꯥꯗ ꯍꯥꯏꯅꯔꯒ ꯂꯧ ꯁꯪꯉꯝ ꯑꯃꯗꯤ ꯃꯈꯣꯏꯗ ꯎꯍꯟꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯒꯦ ꯍꯣꯏ ꯃꯥ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯑꯗꯣ ꯑꯗꯨꯃꯗꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯏꯃꯥ ꯍꯣꯔꯦꯟ ꯄꯥꯕꯗ ꯍꯥꯏꯅꯕꯤꯌꯨꯀꯣ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯐꯧ ꯄꯤꯔꯨꯈꯤꯒꯦꯕ ꯃꯈꯣꯏꯗ ꯆꯥꯛꯁꯨ ꯆꯥꯔꯛꯑꯒꯦ ꯅꯨꯃꯤꯗꯥꯡꯒꯤꯗꯣ ꯀꯣ ꯏꯃꯥ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯅꯥꯗ ꯐꯧ ꯈꯥꯏꯍꯟꯗꯧꯔꯤꯅꯣ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯇꯕꯣꯄꯤ ꯃꯥꯅ ꯑꯣꯏꯅ ꯐꯧꯗꯨ ꯈꯥꯏ ꯏꯕꯦꯆꯥꯕꯨ ꯀꯧꯗꯨꯅ ꯃꯥꯁꯨ ꯌꯥꯎꯍꯜꯂꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯄꯥꯕꯒꯤ ꯃꯅꯥꯏ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤ ꯀꯧꯔꯒ ꯍꯦꯛꯇ ꯊꯥꯡꯍꯜꯂꯒꯦ ꯂꯩꯔꯥꯡꯍꯣꯏ ꯐꯥꯎꯕ ꯃꯣꯏꯅ ꯊꯤꯟꯖꯔꯅꯤ ꯃꯁꯛ ꯈꯪꯗꯕ ꯄꯥꯈꯪ ꯑꯍꯨꯝ ꯂꯥꯎ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯕꯛ ꯑꯃ ꯑꯩ ꯄꯤꯒꯦꯕ ꯅꯍꯥꯟꯈꯩ ꯊꯕꯛ ꯑꯝꯇ ꯁꯨꯗ ꯂꯦꯞꯇ ꯂꯩꯕꯗ ꯋꯥꯔꯝꯃꯅꯤ ꯊꯕꯛ ꯑꯝꯇ ꯏꯇꯦꯡ ꯄꯥꯡꯉꯨ ꯂꯥꯛꯑꯣ ꯁꯦ ꯅꯣꯛꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯛꯏ ꯁꯦ ꯐꯧꯁꯤꯡꯁꯤ ꯄꯨꯔꯛꯑꯣ ꯑꯩ ꯏꯇꯨꯡ ꯏꯜꯂꯛꯎꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯣꯏꯅ ꯊꯝꯍꯜꯂꯤ ꯑꯋꯥꯠꯄꯁꯤꯡꯗꯨꯁꯨ ꯄꯨꯔꯛꯎꯁꯣ ꯃꯔꯝ ꯃꯣꯛꯄꯅ ꯅꯣꯛꯃꯤ ꯇꯕꯣꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯅꯣ ꯇꯕꯣꯄꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯏꯃꯥ ꯂꯩꯃꯅ ꯉꯥꯡꯉꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕ ꯇꯥꯔꯦ ꯈꯜꯂꯣꯏꯍꯦ ꯏꯃꯥꯅ ꯌꯥꯏꯌꯦ ꯈꯪꯉꯕꯣ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯂꯧꯁꯨ ꯎꯍꯜꯂꯅꯤ ꯍꯥꯏꯕꯅꯤꯀꯣ ꯊꯕꯥꯅ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯏꯃꯥ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯨꯕꯩꯅꯤ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯍꯩꯃꯥ ꯇꯕꯣꯄꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥꯗꯤ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯕꯤꯅꯨ ꯑꯩꯁꯨ ꯅꯆꯥꯅꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯏꯃꯥ ꯌꯥꯝꯅ ꯑꯩꯕꯨ ꯃꯤꯇꯣꯞꯀꯨꯝꯅ ꯈꯜꯂꯛꯀꯅꯨꯀꯣ ꯁꯦ ꯂꯩꯔꯥꯡ ꯏꯟꯁꯥꯡꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ ꯑꯗꯨꯒ ꯏꯃꯥ ꯁꯤꯅ ꯁꯦꯜꯅꯤ ꯄꯥꯏꯁꯤꯜꯂꯣ ꯄꯥꯕ ꯈꯪꯍꯟꯒꯅꯨꯀꯣ ꯌꯥꯔꯦ ꯄꯤꯔꯛꯀꯅꯨ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯅꯆꯥꯅ ꯄꯤꯕꯅꯤ ꯏꯃꯥ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯔꯣꯏꯀꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯇꯕꯣꯄꯤ ꯏꯃꯥ ꯁꯦ ꯀꯞꯀꯅꯨ ꯄꯥꯏꯁꯤꯜꯂꯣꯕꯁꯦ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯐꯧ ꯄꯨꯔꯛꯄ ꯂꯣꯏꯔꯦ ꯇꯕꯣꯄꯤꯅ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯣ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯍꯨꯝꯅꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩ ꯑꯗꯣ ꯊꯕꯛ ꯑꯃꯇꯪꯒ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯣꯔꯦꯟꯒꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯌꯨꯀꯣ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯇꯕꯣꯄꯤꯒꯤ ꯀꯥꯔꯟ ꯃꯆꯥ ꯑꯃꯅꯤ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯖꯕꯅꯤ ꯊꯣꯏꯅ ꯁꯥꯎꯔꯨꯕ ꯇꯧꯗꯦ ꯃꯈꯣꯏꯁꯨ ꯂꯩꯔꯥꯡꯍꯣꯏꯗ ꯂꯩꯔꯒ ꯑꯃꯨꯛ ꯇꯣꯏꯕ ꯇꯕꯣꯄꯤ ꯊꯕꯛ ꯐꯒꯠꯂꯤ ꯂꯩꯔꯥꯡ ꯊꯕꯥ ꯑꯅꯤꯅ ꯇꯧꯗꯅꯕ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯆꯥꯕ ꯍꯧꯕꯒꯅꯤ ꯌꯨ ꯉꯥꯎꯔꯤ ꯕꯤꯖꯣꯏ ꯂꯥꯛꯏ ꯌꯨꯝꯁꯤ ꯀꯅꯥ ꯂꯩ ꯁꯨꯅꯤꯡꯗꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯄꯥꯕ ꯂꯥꯛꯏ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥ ꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯇꯕꯣꯄꯤꯅ ꯂꯩꯔꯥꯡ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯇꯕꯣꯄꯤ ꯌꯥꯔꯦꯕꯇꯣ ꯑꯩ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯈꯩ ꯊꯛꯆꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯑꯁ ꯌꯥꯔꯦꯁꯦ ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯆꯩꯕ ꯌꯥꯕ꯭ꯔꯣ ꯊꯛꯅꯤꯡꯉꯦ ꯊꯛꯅꯤ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤ ꯄꯣꯊꯥꯅꯤ ꯅꯊꯧ ꯂꯩꯇꯦ ꯅꯊꯧ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯤ ꯁꯤꯠꯇꯕꯤꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯇꯦꯝꯈꯩ ꯆꯥꯔꯒ ꯇꯨꯝꯂꯝꯃꯅꯤꯅꯦ ꯁꯨꯅꯤꯡꯗꯕꯤꯁꯤꯡꯁꯤꯗꯤ ꯑꯣ ꯀꯔꯤꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯇꯣꯞ ꯅꯠꯇꯦ ꯅꯆꯥꯅꯤ ꯅꯆꯥꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯡꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯃꯈꯣꯏ ꯅꯨꯄꯥꯅꯕ ꯀꯔꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯇꯥꯟꯖꯥꯁꯤꯗ ꯇꯕꯣꯄꯤꯅ ꯆꯪꯁꯤꯜꯂꯒ ꯕꯤꯖꯣꯏꯗ ꯍꯥꯏꯔꯛꯏ ꯄꯥꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯉꯁꯤꯗꯤ ꯌꯨꯒ ꯉꯥꯎꯔꯒ ꯂꯥꯛꯄꯁꯤꯗꯤ ꯋꯥ ꯐꯖꯕꯅ ꯄꯥꯈꯪ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯕꯨ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯤ ꯐꯖꯩꯌꯦꯕ ꯕꯤꯖꯣꯏ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯤ ꯕꯤꯖꯣꯏ ꯊꯥꯒꯠꯂꯒ ꯍꯔꯥꯎꯖꯃꯤꯅꯤ ꯍꯥꯏꯕꯁꯤ ꯇꯕꯣꯄꯤꯁꯨ ꯑꯁꯤ ꯈꯪꯕꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯪꯕꯨ ꯇꯕꯣꯄꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯨꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯇꯕꯣꯄꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯥꯅꯤ ꯄꯥꯕꯒꯤꯁꯨ ꯏꯆꯥꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯄꯥꯕ ꯍꯌꯦꯡꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯆꯥꯁꯤꯀꯣ ꯌꯥꯏ ꯆꯥꯁꯤ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯈꯤꯗꯕ ꯄꯥꯕ ꯉꯥ ꯊꯣꯡꯉꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯀꯔꯤ ꯉꯥ ꯆꯥꯁꯤ ꯌꯥꯏ ꯑꯁꯨꯝꯅ ꯇꯕꯣꯄꯤꯅ ꯊꯦꯝꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯄꯥ ꯕꯤꯖꯣꯏ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯕꯤꯖꯣꯏꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯇꯕꯣꯄꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯤ ꯇꯕꯣꯄꯤ ꯑꯌꯨꯛ ꯉꯟꯇꯥ ꯂꯩꯔꯥꯡꯍꯣꯏꯗ ꯂꯥꯛꯏ ꯀꯩꯅꯣ ꯅꯪꯕꯣ ꯏꯃꯥꯅ ꯉꯥꯡꯍꯧꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯅꯣ ꯑꯁ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯁꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯄꯥꯕ ꯇꯨꯝ ꯍꯧꯒꯠꯈ꯭ꯔꯕꯣ
ꯍꯧꯒꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯨꯅ ꯃꯁꯤꯡ ꯇꯦꯡꯒꯦ ꯍꯥꯏꯔꯅꯤ ꯑꯁ ꯑꯣꯟꯊꯣꯛꯏꯍꯦ ꯄꯥꯕꯁꯦ ꯏꯍꯦ ꯇꯕꯣꯄꯤ ꯉꯟꯇꯥ ꯂꯥꯛꯏꯗ ꯏꯆꯥꯗꯤ ꯉꯁꯤ ꯍꯣꯏ ꯏꯃꯥ ꯄꯥꯕ ꯋꯥꯈꯜ ꯇꯥꯍꯟꯕ ꯂꯥꯛꯏꯅꯦ ꯍꯣꯠꯅꯧ ꯇꯥꯕꯨ ꯇꯥꯔꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯄꯥꯕ ꯀꯔꯤꯅꯣ ꯄꯤꯒꯦꯗꯣ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯏ ꯕꯤꯖꯣꯏ ꯇꯨꯝ ꯍꯧꯒꯠꯂꯛꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯕꯣꯄꯤꯅ ꯕꯥꯕꯥ ꯌꯥꯍꯧ ꯉꯜꯂꯤꯗ ꯇꯕꯣꯄꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯏꯄꯥꯗ ꯀꯩꯒꯤ ꯁꯦꯜꯅꯣ ꯄꯥꯕ ꯄꯤꯕꯨꯗꯤ ꯄꯤꯒꯦ ꯑꯗꯣ ꯍꯥꯟꯅꯃꯨꯛꯇ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯁꯣ ꯏꯔꯨ ꯃꯩꯊꯖꯔꯒ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯆꯥꯔꯒ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯁꯦ ꯄꯥꯕꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃꯁꯨ ꯍꯥꯏꯔꯝꯃꯨ ꯅꯆꯥ ꯊꯣꯡꯖꯒꯦ ꯂꯣꯏꯔꯒ ꯄꯥꯕꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯒꯦꯕ ꯅꯆꯥ ꯏꯃꯥꯏ ꯑꯩꯕꯨ ꯍꯩꯅꯗꯣꯏꯔ ꯇꯧꯔꯤꯁꯦ ꯍꯣꯏ ꯌꯦꯡꯉꯣꯏ ꯌꯦꯟ ꯆꯥꯅꯤꯡꯉꯤꯗꯣ ꯏꯄꯥꯗꯤ ꯅꯪꯕꯨ ꯊꯣꯡꯕ ꯍꯩꯖꯒꯗ꯭ꯔꯣ ꯅꯆꯥꯅ ꯍꯩꯇꯕ ꯀꯔꯤꯝ ꯂꯩꯇꯦ ꯄꯥꯕꯅ ꯍꯜꯂꯛꯄꯗ ꯂꯣꯏꯖꯔꯝꯃꯒꯤ ꯊꯣꯡꯕ ꯊꯨꯅꯗꯤ ꯍꯜꯂꯛꯑꯣ ꯏꯌꯨꯊꯛꯇ ꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯁꯦꯕ ꯕꯦꯕꯥꯔꯗꯨꯗ ꯕꯤꯖꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯇꯕꯣꯄꯤꯅ ꯏꯃꯥ ꯀꯥꯟꯗꯦ ꯆꯥꯛ ꯊꯣꯡꯒꯠꯂꯣ ꯂꯩꯔꯥꯡ ꯀꯩꯅꯣ ꯈꯔ ꯁꯦꯝꯖꯤꯜꯂꯛꯑꯣꯕ ꯑꯩ ꯁꯣꯝꯗ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯒꯦ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯦꯟꯅꯣ ꯍꯦꯔꯥ ꯉꯔꯥꯡꯅ ꯈꯪꯉꯤ ꯄꯥꯕꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯗꯅ ꯁꯦꯝꯃꯒ ꯄꯨꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯕꯣꯄꯤ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯦ ꯀꯨꯏꯍꯧꯗꯦ ꯁꯠ ꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯏ ꯇꯥꯟꯖꯥꯁꯤꯗ ꯕꯤꯖꯣꯏ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯒ꯭ꯌꯥꯟꯕꯨ ꯐꯅ ꯇꯥꯔꯦ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯏꯄꯥꯗꯤ ꯆꯥꯛ ꯆꯥꯃꯥꯡꯁꯤꯗ ꯕꯥꯕꯥ ꯃꯗꯨ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯍꯧꯔꯦ ꯀꯨꯏꯅ ꯆꯥꯔꯨꯗꯕꯅꯔ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥꯅ ꯊꯣꯡꯕꯁꯦ ꯍꯥꯎꯈ꯭ꯔꯦ ꯊꯕꯥꯗꯤ ꯆꯥꯗꯕꯅꯤꯅ ꯅꯥꯀꯜ ꯑꯃꯗ ꯇꯣꯈꯥꯏꯅ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗ ꯕꯤꯖꯣꯏ ꯐꯝꯂꯒ ꯂꯩ ꯕꯥꯕꯥ ꯍꯛꯆꯥꯡ ꯀꯝꯗꯧꯒꯦ ꯉꯁꯤꯁꯤꯕꯣ ꯅꯨꯡꯉꯥꯏꯕꯣ ꯍꯤꯗꯥꯛ ꯊꯛꯇꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅꯤ ꯄꯥꯕ ꯐꯠꯇꯦ ꯈꯪꯂꯕ ꯌꯨꯗꯤ ꯊꯛꯑꯣꯏꯗꯕꯅꯤ ꯌꯨꯅꯕꯨ ꯀꯩ ꯀꯥꯟꯅꯕ ꯄꯤꯒꯦ ꯏꯁꯥ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯍꯣꯏ ꯆꯥꯛꯆꯥꯃꯥꯡꯗ ꯈꯖꯤꯛ ꯊꯛꯄꯗꯤ ꯐꯩ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯐ ꯄꯣꯠꯁꯛ ꯑꯃꯕꯨ ꯐꯠꯇꯕꯔꯣꯝꯗ ꯄꯨꯁꯤꯜꯂꯤ ꯕꯥꯕꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯍꯟꯗꯛꯇꯒꯤꯗꯤ ꯂꯧꯁꯨ ꯎꯔꯗꯕꯅꯤ ꯑꯩꯅ ꯐꯧꯅꯨꯡ ꯂꯣꯏꯅ ꯄꯨꯔꯛꯂꯒ ꯊꯝꯃꯕꯅꯤ ꯀꯩꯝꯇ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯌꯨꯝꯁꯤꯗ ꯄꯥꯕꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯕꯥꯕꯥ ꯁꯦꯜ ꯇꯥꯟꯕ ꯊꯕꯛ ꯁꯨꯕꯗꯤ ꯄꯥꯕꯒꯤ ꯏꯊꯧ ꯀꯩꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯔꯤꯅꯤꯒꯦ ꯏꯪꯈꯣꯜ ꯁꯝꯕꯟ ꯑꯁꯨꯛ ꯆꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯏꯄꯥ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯈ꯭ꯔꯔꯣꯏꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯅ ꯂꯩꯍꯜꯂꯨꯔꯦꯗꯅ ꯏꯄꯥꯅ ꯊꯕꯥ ꯍꯩ ꯃꯃꯥ ꯂꯥꯎꯅꯦ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦꯅꯦ ꯏꯆꯥ ꯇꯕꯣꯄꯤꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ ꯉꯁꯤꯗꯒꯤ ꯅꯣꯏꯕꯨ ꯋꯥꯍꯜꯂꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯕꯤꯖꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯊꯕꯥ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯗꯤꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯊꯣꯛꯎ ꯀꯩꯗꯧꯒꯦ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅꯒꯦꯁꯨ ꯅꯪꯅ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯦ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨꯅꯦ ꯄꯥꯕꯒ ꯏꯃꯥꯒꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ ꯏꯁ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯅꯪꯁꯨ ꯍꯥꯏꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯈꯪꯕꯒ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯕꯒꯅꯤ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯦꯜꯂꯁꯤꯔ ꯍꯧꯖꯤꯛ ꯑꯁ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯐꯠꯇꯤ ꯑꯁ ꯅꯨꯄꯤꯍꯩꯅ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯍꯥꯏꯒꯗꯕꯗꯣ ꯑꯣꯟꯅꯔꯦ ꯑꯣꯖꯥ ꯇꯕꯣꯄꯤ ꯅꯪꯗꯤ ꯑꯩꯒꯤ ꯇꯕꯣꯄꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯒꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯌꯨ ꯇꯥꯄꯥꯗꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯌꯦꯡꯈꯣꯗꯅ ꯅꯪꯕꯨ ꯑꯁ ꯍꯣꯏꯁꯦ ꯌꯦꯡꯂꯒꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯆꯪꯈ꯭ꯔꯒꯦ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕꯅ ꯍꯥꯏꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯪꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯎꯅꯈꯤꯅꯤ ꯀꯩꯅꯣ ꯎꯅꯕ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯛꯄ ꯀꯥꯟꯁꯤꯗ ꯈꯪꯗꯦ ꯑꯩ ꯑꯉꯥꯡ ꯊꯥꯔꯛꯀꯦ ꯇꯕꯣꯄꯤ ꯇꯍꯥ ꯆꯦꯟꯈꯤ ꯄꯥꯔꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯣꯏꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯑꯍꯜꯁꯤꯡꯁꯦ ꯇꯕꯣꯄꯤꯒ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯕꯩꯔꯥ ꯍꯦ ꯏꯁꯣꯔ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯇꯕꯣꯄꯤ ꯑꯣꯏꯍꯟꯕꯤꯌꯨꯕ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯑꯩ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯒꯦ ꯁꯣꯝꯗꯁꯨ ꯇꯕꯣꯄꯤ ꯃꯃꯥꯅ ꯉꯥꯡꯂꯝꯃꯤ ꯍꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯅ ꯈꯪꯂꯒ ꯑꯩꯕꯨ ꯉꯥꯡꯍꯟꯒꯦ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯁꯤ ꯍꯦꯛ ꯐꯨꯔꯛꯇꯅꯅꯦ ꯏꯃꯥ ꯑꯩ ꯂꯩꯔꯥꯡ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤꯒꯤ ꯂꯩꯔꯥꯡ ꯍꯥ ꯃꯈꯣꯏꯗ ꯑꯩ ꯆꯠꯂꯨꯔꯕꯅꯤ ꯅꯪ ꯂꯩꯍꯧꯗꯦ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯂꯝꯍꯦꯟꯕꯤ ꯅꯪꯕꯣ ꯏꯃꯥ ꯅꯣꯏꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯀꯔꯤꯒꯤ ꯌꯥꯗꯕ ꯅꯪ ꯏꯃꯥꯅꯅꯦ ꯐꯨꯅꯤꯡꯗꯦꯀꯣ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯁꯥꯎꯅ ꯊꯣꯛꯈꯤ ꯏꯕꯦꯆꯥ ꯆꯪꯉꯛꯇꯨꯅ ꯇꯕꯣꯄꯤ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ ꯃꯤ ꯏꯅꯥ ꯀꯩꯔꯥ ꯀꯣꯠꯈ꯭ꯔꯕ ꯃꯆꯥ ꯃꯁꯨꯅꯤ ꯁꯤꯗ ꯂꯥꯛꯄ ꯃꯅꯥꯎ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯔꯤꯅꯦ ꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯅꯪꯒꯤ
Ini bisa Phana ina kaira khungera sel paigera masak phajagera ai ngamoi di ngamoi ai di khangnaba leijai ba igi ini khang leiramni hai yengoi ine wa hai gi yaningba yaningdabana amaromda thamkhraga se nupa masado amuktang unawni nang nupa du unaraga wa thok tongni noi ahan singda hairabadi yaroi ni nang ini ne si hai haidana mu napa nama da hainu ko ai bong sai biraktana miwata ni hoi ni ini na haido aduna phani aduna sumi adu yengoi tumina yani di karim haiba yadi ko nang haujik yumdagi mapal thokpa yadrabani nang nung nini sida tupadu unana basilakan aduda unaw ko na khoyania hoi ni bisa asumna tabopi numit asidagi yumdagi mapal thokan khidri leirang he laktuna unai leirang hoidadi tabopi sat khidri thongal wangma lalhan khidri Thabum ama hausing ki tabopi pari bu uning lai somda supari mamaga khatnari hai nupa masa nang munupi do amukta unuruso wari watai sanaruso haibani apam pam da hainaruso haibani ni nang bo nasa yana jabdi kaidongni luhongludana ha amuktang di unaruso haibani nang bo ima nupi do unaraga amu aina pamjadi luhongloi natro nupi do nusia jadi hoi noi ni yana jadi luhongoi ne pari fana dum tan jari khanduna nupi do unabada yarami Parima, ayunarage, akoyrom da paw haitro. Parida, ima haikrage ko. Asi hairaga, manay nupa ama kausin, nupi mayum da paw silhankri. Asumna, ahan sing na hainaduna, masa masakhang na naba, unanaba wari sabalai. Ibong nang natawdoy se, ay di kalub da kibugi. Nupi masada da luhong bahaydong niya se. Ahan sing kang laga, sa lantana da naba ko. Wabi wai di nang na, lakchuzala, nupaw na doy ni kay naga, kiraliram niya. 수업들이 양 파자분이네고 뭐니 어티강 마타얌 사크로보니고 오이니 아도 노이따보 비두보 타bun게 수리마 오늘다바 아마 이스 이레네도디 마니나 락나리부두 상데 파리도 마시디 솜다 따보 비수 마타 레이랑 아마디 비사 야우나 락람미 마코이가 헥 땡nei 따보 비나 하나 오 아이니 юм다기 마팔 톡다 레이 낭니 사이다 까나기 필름람미바 이만 ꯑꯩꯒꯤꯗꯤ ꯎꯅꯈꯤꯗ꯭ꯔꯤ ꯍꯣꯏ ꯃꯥꯏꯀꯦꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯒ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯣꯏꯗꯤ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯄꯅꯤ ꯅꯪꯅ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯕꯤꯗꯥꯏ ꯄꯤꯒꯦ ꯇꯧꯕꯅꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯃꯈꯣꯏꯅꯤꯗꯣ ꯆꯠꯂꯟꯈ꯭ꯔꯁꯤ ꯏꯕꯥꯅꯤꯗ ꯌꯥꯝ ꯌꯦꯠꯂꯦꯕ ꯃꯣꯏꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯉꯥꯏꯔꯝꯃꯤ ꯁꯨꯝ ꯉꯥꯏꯔꯒ ꯂꯥꯛꯇꯦ ꯀꯣꯟꯅ ꯊꯪꯗ ꯃꯅꯤꯅ ꯅꯣꯏꯅꯤꯒꯤꯁꯦ ꯑꯔꯣꯏꯕꯗ ꯅꯣꯏꯅꯤ ꯑꯣꯏꯔꯝꯅꯤꯀꯣ ꯂꯩꯔꯥꯡꯅ ꯍꯣꯏꯅꯦ ꯃꯣꯏꯁꯤꯡꯗꯨ ꯂꯥꯛꯇꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯇꯥꯟꯖꯥꯁꯤꯗ ꯏꯕꯦꯆꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯏꯅꯦ ꯄꯥꯔꯤ ꯍꯥꯏꯕꯅꯤ ꯄꯥꯔꯤ ꯑꯍꯟꯁꯤꯡꯒꯤ ꯃꯤꯡꯅ ꯏꯄꯥꯒꯤꯅ ꯃꯅꯥꯎ ꯏꯃꯥꯒꯤꯅ ꯁꯅꯥꯔꯤ ꯍꯩꯃꯥ ꯅꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅ ꯈꯪꯅꯖꯔꯤꯕ ꯑꯣꯏꯔꯦꯗꯣ ꯍꯩ ꯑꯅꯝ ꯀꯟꯕꯤ ꯇꯕꯣꯄꯤ ꯌꯦꯡꯉꯣꯏ ꯄꯥꯔꯤꯁꯤꯅꯤꯅꯦ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕꯁꯦ ꯄꯥꯔꯤ ꯑꯃꯗꯤ ꯇꯕꯣꯄꯤ ꯉꯛꯅ ꯌꯦꯡꯅꯩ ꯃꯣꯃꯣꯟꯀꯁꯨ ꯅꯣꯛꯅꯩ 이베사나 하이라가 리랑가 마니가 크랄랍 톡라가 마코요 훔레이 파리 마디 타보피 와리 사나리 하라우 아이디 낭오이람바세 얌 하라오이 파리 에 그이부시기도 파리 다 파리가 인가우다바 하라우만 기타나 가우다바니 까이노 나하나 하이드라 너희 할싱이 밍파우 강난데 마사 강난바디 라이다나 오인 강나람바디 수모이나 나한테 와리도 어라모이나죠 아두부디 낭디 아이기 타보피 아이카기 이소나 우비다나 아halsingdi injilaga luhonghandauredana adubu디 asumna makoyani harau wari sanaraga mayum da hanarei ahalsing yanabagi mathakta masa khangnazarambana hen haraunai